hana khoi lairiba illegal immigrants sing si khandoktana census pangthok pa habasi masi pangthok bigano haidana su khoi yojaji tendring ngom hoina su kanna changchali adumak po sita sudum hairi si ekhoi gi census ekhoi gi chawkhatpa India gi miyamna khwaidagi chawna saruk yaba census lising ani ga kun ga taret hawdore masi chumna gi masing thibana te masi vikshit bharat 2047 gi uphamni hairi oja hajik akhoi hana illegal immigrants sing si even hajik thoi ba khoi conflict sing si miyamna haidi khoi illegal immigrants sing sine influx tawsalakpadagi hairiba khoi conflict sigi achauba ko samasu oiribani haidi ko si documentic yamgre darakki karigi karagi miyamama adubu hairiba khoi illegal immigrants su thoiba conflict sigi cause ki part amani adumakpu masi khandoktana khoi census tawchan gi ba haibasi yamna laibak thiningai ni oja masi gi hairiba issue si khoi leibak ki pairiba khoi legislature singsina yamna irumlumna udabagi mami makhak taba masi pangthok sangragadi masi de tung de tholakadaba singdugi mami si hojik si iu udabagi mami makhak tari khoi handak pangthoki ba assembly de dum SIR tawrani kholani hairi dumakbu mitok khandokpa da SIR na di yaro haba warol si sumyam na di thamnarakli sigi matang si di oja gi point of view se kari kamai pibini ada SIR haibasi akhoi India da haiba tare SIR gi oiba magi negative oiba backlash myam lei ada negative criticism myam lei aba SIR to so akhoi sida India da tongan ba akhoi politics ka mari leina ba adu da tul soina sejin na bagi ko aduga masi gi negative oiba implications myam ka India gi ton ba state myam ka ta recently akhoi gi pangthoki ba election na chingba kari da ama da masi gi keno myam lei ko adu magi oiba positive keno su lei tabadi nate adu betara ga su state sigi lei ba situation se masida SIR haibasina akhoi chapchana masi gi keno se solution oigadori bra koi state se da riba koi huji ki oiba illegal migrant sing gi oiba problem se illegal migrant sing gi problem akoina leire hai ba simati koi loinamak na yana re da ko sigi leiriba problem se hauji ki hariba India gi ain SIR India gi adumba policy SIR hai busina state se da riba problem se solution oigadori bra hai ba se masi amna kupna koi akang na hi singi thak ta hai ba tare yamna kupna masi yengsan bagi mathau taba ma leibra madu akhoi tangai phatana to hobono thau tae na khali aduga nakal amromda akhoi matamama da akhoi ILP haina akhoi mayam na demand tawe bako ILP se akhoi mayam mass people na tawkhiba demand lamani ko adubu aseng bagi ILP se masi akhoi manipur se sanahal lam kandati ILP sina akhoi gi leiriba keno se issue se masi gi solution oi khite bako masidagi akhoi na parama koi tamsan no mathau tae ba akhoi keno singna su CSO singna su natragana any akhoi sesira leiriba particular any group amatana akhoi magi oiba apamba magi oiba perspective kharada ekta ama heda haijal lakpase masida su hekta madu asu boira malena haraga koine ta warep lobusu akoi tungda akai ba lakatra ILP gi matang dai koi example ma koi lei greba ILP sina koi karimta se sida koi helpful woi tre bo da betara gati haujikti leiriba illegal migrant gi issue se chapchana akoi detect to bang namdri phawba makoi singdugi oiba chapchaba policy ma lengak na frame to bang namdri phawba constitute to bang namdri phawba akhoi makoi detector matung da deport tawgatra natragana karamba ain gi makhada makoi se karamba niyom gi makhada makoi se leigata ge haiba chapchaba adumba kaino amakha akhoi chapchana akhoi identified to thopa illegal migrants sing identified to thopa detect to thopa sing namdri phawwa sige mark se sita census to saluba taragati census to daida illegal migrant mayam do madu justify to san karani haiba wafama never lies city amna phajana maram chaba kai go mama phok takni ngai letra ba chama da chama
ꯑꯩꯈꯣꯏ ꯀꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯁꯨꯝꯕ ꯋꯥꯐꯝ ꯑꯃꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯏꯟꯗꯣꯔꯁ ꯇꯧꯏ ꯃꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯟ ꯇꯧꯏ ꯑꯗꯨꯅ ꯃꯁꯤꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯧꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯇꯔꯃꯣꯏ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯊꯣꯛꯄꯤꯔꯛꯏꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯤꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯏꯁꯨꯁꯤꯃꯗꯤ ꯑꯩꯈꯣꯏ ꯇꯔꯥꯏ ꯇꯔꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ ꯑꯗꯨꯅ ꯃꯁꯤ ꯁꯦꯟꯁꯁ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯁꯤꯡ ꯆꯞ ꯆꯥꯅ ꯗꯤꯇꯦꯛ ꯇꯧꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯐ꯭ꯔꯦꯝ ꯇꯧꯔꯒ ꯃꯗꯨꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯆꯌꯦꯠꯅꯗꯕ ꯑꯗꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟꯒꯤ ꯁꯔꯀꯝꯁꯇꯦꯟꯁ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯁ꯭ꯇꯦꯠꯁꯤꯗ ꯍꯥꯟꯅ ꯂꯩꯍꯜꯂ ꯃꯇꯨꯡꯗ ꯁꯦꯟꯁꯁꯁꯤ ꯐꯖꯅ ꯏꯔꯦꯟꯖꯅ ꯇꯧꯍꯟꯕ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯁ꯭ꯇꯦꯟꯁꯤꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡꯗꯣ ꯃꯗꯨ ꯄꯥꯏꯈꯠꯄꯤꯅꯅꯕ ꯑꯩꯈꯣꯏ ꯄꯣꯔꯝ ꯌꯥꯠꯄꯤꯔꯣ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇꯁꯨ ꯏꯀꯥꯏ ꯈꯨꯝꯅꯅ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯁꯖꯦꯁ ꯇꯧꯖꯒꯦ Thank you very much.